Leingakki Makhada Thabak Tauriba official singda Facebook, WhatsApp amadi atai chat group ta yauriba singda hayeng numidang wairam pung taruk fawgi manungda toktrabadi makhoi gi mathakta disciplinary action lokhatkani haina ngarang Manipur Leingakki Special Secretary Home H Gyan Prakashna thokiba akanba yathangna maram oiraga social media gi tongan ba yaunaramba Leingakki Thabak Tauba official kya group tagi lab mathang tongnakrai Manipur Leingakki Special Secretary Home H Gyan Prakashna thokiba akanba yathang anti-national, anti-state, anti-social oiba loinana communal oiba wafam sing sandoktuna tokai tanabagi wakalon sing miyamda insinaba hotnabada social media Facebook, WhatsApp amadi atay chat group sing yengsinbaga loinana maduda hakthingna natraga nakoinana saruk yasiliba Leingakki thongmi sing action lokhatkani haina Manipur Leingakki maikaitigi fongdorakli hiramasigi matangda Home Department gi Special Secretary Home H Gyan Prakashna khudyak pituna thorakiba order amada handak marak state asida kanglu furup singi marakta nungsi handanaba amadi miyamda tokai tanabagi wakhalon fawhannaba masa masagi lanaigi interest ki thabak tawba kunaigi mayokta leiba mioi khara ki thabak thoram sing social media da sandorakpa kaya thengnare hairiba thawong asida leiriba chat group singda Leingak asigi employee sing isana yaningna natraga thawin sendagi member oiva kaya yaure loidana sigumba khunai gi mayokta thabak toba state asigi apunbagi saktam thugaina bhotnabada singi wakalon henna sandokpa ngamna bahotnabada Leingakki makok thongba official khuzokhara yauna thomi khara hak thengna natraga nakoinana saruk yasinba thengnari ba asi khudakta lepkadabani thawong asi all India service conductory rules lisingamaga chamapan Humfunipan gi rule number 5 amasung 7 loinana Central Civil Service Conduct Rules 1964 gi rule number 5, 9 amasung 11 violate tawbani maramaduna sigumba thabak singda January ba chat group singda gi Leingakki thongmi sing tha sigi taranithoi gi nungtil pong taruk fawgi manungda tokadabani maduna tabadi matik chaba disciplinary action lokhatkani hairi